Loyalam E-PAO tabiriba khudimappu Hidram Susmitana ayuki pau pizari ahanbada maru oiba headline. Cotu bu aina yadaba lupni haina Laothoknaba liangmai naga council lebak asigi president Pisinkhre. Kuki sing na mai thadok lamba thong semjinaba yengsinkhre. Sel gi demanda school gi headmaster purambagi mahero singna khongjang jingsinkhre. Pau sandokna pizari. Cotu bu aina yadaba lupni haina Laothoknaba liangmai naga council lebak asigi president Pisinkhre. Unlawful Activities Act ki makhada Committee on Tribal Unity bu aina yadaba loop amani haina Union Government na Laothoknaba gi pautak pibinaba liangmai naga council na lebak asigi president Draupadi Murmu Pisinkhre. Liangmai naga council gi president R Machun Dobona khudek biduna lebak asigi president Draupadi Murmu da Pisinkhre memorandum aduda liangmai phurupna thingnariba amadi yalhomi phurup asigi mathakta pirakliba safu singi matangda sandokna khanghanbaga loinana phurup asigi natki oba kumhai jagangi festival lising ani kunmari chahi asigi October 13 da pangthokibani kumai asi state lengana su masak khambiduna numit asibu state ke registered holiday lauthokle laibak thibadi kumai asi pangthoknaba mapongfana sem saringe cherakta Committee on Tribal Unity Cotu gi General Secretary Langminlun Singsitna October 18 da Cherol ama thoktuna Senapati District ta pangthokadoriba jagangi festival asida saruk yaba lakpa yaroi mahakna laklabadi kuki area da lona changsilapa miyoi amani haina lobaga loinana masina kuki miyamge santi gi punsida achoba akaiba pigani haina liangmai naga council da akiba pirakhi asigumba Cotu gi thawong asina lamdam asigi nungshi chanana amadi apunbagi saktamda shingnabada natana hingsa gi thawong thoknaba kaihobani haina su phongdokhi Cherol aduna makhata na phongdokhibada festival numit October 13 da Kangpopi district ki Gamvikhai da Cotu gi thorang makhada hingsa yawa khongjang changsilaktuna kumai asibu mapungfana pangthokpada apanba ayetpa ohenki Cotu gi thawong adumak liangmai phurup ki miyamda atamnana singnabani amaromda Myanmar dagi changsalakhiba miyo singna amafam achigi demographic ta akanba safu amapirakhi masimakna Kangpopi district na asigumba mitop sing asina khunda leita silakpana akoibagi mahausagi phibamda chauna akaba pibada natana yalhomi singi marakta khaidok khaijin tawhanki haina supali Cherol aduna makhata raduna ningsingba thoktraba matamgi khunda leita duna Kangpopi district asida leiraklaba liangmai naga sing hiram kayada namthaduna thambiri local MLA nasu Tokhaibi miyang yengbiduna lengaki khudongchaba amata phanghandana thamli asigumba phibam asidagi furup asibu ngakpi senbinaba center government na athuba matamda akanba miyang changbiyu yalho furup singi cultural tradition ngak senbiyu amadi Myanmar gi changsilapa mitop sing asina lamdam asigi social amadi cultural fabric ta Pirak liba safu sing loinana yalho purup singi cultural identity da signari liba kaya asibu ngakpi sembinabasu president ki pungning chingsingki president Pisinkhre memorandum adugi copy Manipur gi chief minister Nongthombam Biren amasung DGP dasu piduna pungning chingsingki Kuki sing na mai thadok lamba thong semjinaba yengsinkhre Irang asigi manung channa mamang chahigi me kuntaret amade kunipan gi lonaba ahingda mai thadok lambadagi amang ata thoktona leriba Bisnupur district ki napat amade tangjeng changbagi khwaidigi maru oiriba thong oiriba Manipur Tural mathakta sava Valley Bridge semjinaba lenga ki PWD gi officer singna ngarang yengsinkhre thong asi semjinaba ngarang nungthil PWD Bisnupur district ki AE Salam Anil Kumbi Kendra gi MLA S Premchandra Sugnu gi SDPO Suresh Anthony Amadi Chamgal Kuntra Homdo Shuba BSF Battalion gi CO Yauba Kangbu Amani Yengsinkibani Ningsingba Yabadi Thong asi haukiba chahi gi me kuntaret amasung kunipan gi lonaba ahingda kuki khutlai paibasingna mai thadoktuna amang ata thohalam kibani Dongta semjana ba thoda Tabak oina onthong nabai damutta chalo haidna khoi bidanu digi amadi MLA gi tim jingala akan dosi afam sida khoi semagi bami dune uska paran bi ya mas bokong sokren Sel gi demanda school gi headmaster purambagi mahero singna khongjang chingsingkhre
lamdam asida leriba mahilo shangsing amadi mari lenabasingda aki akhang pibiganu haina mahiroi lupsing amadi lamdam asigi civil society organization singna akanba kholau lauringai cherak seda Imphal East District ki Irilbung police station ki manung chanma Irilbung High School ki headmaster sal gi demand ga mari lenana forum le hari school ki headmaster bu forum ba thodok adugi mayokta school adugi mahiroi sing teaching staff amadi non teaching staff singna wakat mifam chathabagal loinana school ase numit humni boycott tawre haina warep laukhre hiram asigi matangda school asigi science graduate teacher Thongam Ranjan na phongdorakhibada ngarang ayuk pung 8:40 tarakpa matamda haibadi third period horakpada ojasingna class changnaringe cherakta sakhangdaba miyoi amana chaishugumna ama pairaga headmaster Nongthombam Nil Kumar bu Puram Kibani headmaster Pubagi Makol Tabadagi ojasingna thoraktuna yengbada miyoi adu school adugi campus tagi chenthokraga sorokta hana khamduna leba car amada tongnaga chatki car aduda miyoi amasu yawba uhauki hari ngarang chatharamliba thawong asi salgi demand da chatharamba oirangani haina chingnaba lei thawong asina school gi oja sing amadi mahairu singda nungaitaba amadi pendaba kaya fahole thawong sing asi oja sing amadi thodok adubu uhoba mahairu singda aki akhang po hale asingumba thodok asi makhatana amuk hana chathabiganu haina su phangdokhi hiram asigi matangda school asida class 10 tamniba mahairoi KSH lawshing mana phangdorkhibada education sector asi free zone ohenbiu class campus da chongsilaklaga headmaster puramba asi mahairoi khunaida achoba singnaba amani masina mahairoi singna mahai masing tambada achoba moral down tawrapa yai ngarang thokliba thodok asigi matangda Manipur lengakna faduna aingi oiba thabak laukhatuna matik chaba cherak pibiu headmaster puramba yaningdaba phongdokpa oina numit humni school boycott tawragani haiki Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu lamdam asida kanglop kontra mari lengakna masak khangli masina taba mapal lamdagi changsilakpasing laushinbe yaroi haina CM na phongdoragli Thaksi khasi yautana chaukhatpa khunai ama purakpa ngamloi lamdam asida kanglop kontra mari lengakna masak khangli masina taba mapal lamdagi changsilakpasing laushinbe yaroi haina chief minister Biren haikre wafam asi ngarang Imphal West ki manung chanba changangai daleba Harvard School gi Civil Jubilee Celebration thoram da saruk yakiba Chief Minister Nongthombam Birena phongdokhibani CM na makhatana haikibada thaksi kasi yaubadi masa mathanta chaukhatpagi lambida laktuna nungai yafaba khunai ama oirakpa ngamgani Manipur lengana paikhaliba tongan ba thabak thoram singda mahairoi singisu achoba saruk yauri mahairoi singi syllabus ta state ki oiba regional gamari lenaba sing haptuna Education Syllabus Committee ama semduna lamdam asida kangnup kaya leibege kari lo ngangnari kadaidagi horakpano haiba thigatuna direct tambada yaholagani hauzik leriba mirol asina aranba sing adu semdok haudrabadi tungi mirol da asoiba kaya lakani landam asida kangnup kontra mari lengakna masak khangli masina taba mapalgi lamdagi changlakpasing laushinba yaroi maduna khunai asibu mutkhiba yabagi machak ama oirakani haiki Nakal amaromda Mizoram gi Chief Minister gi matangda Paumishing na hangmada CM na pakhum piraduna masagi oiba comment tipping de adubu India gi apunbagi saktam de kanaguba amatana thugaiba ngamloi India asi achoba lebak amani India amadi Manipur gi apunba saktam gi damak lengak asena adumak leptuna leri ngarang Kuki militants na kautruk amadi ithaida nomai kapsilikiba adu khudakta security force na chap chaba khudhanduna pakhum pikhi loina lenga kilo chingbasing risfal tobagi wafam laibra hangbada kumja 2013 tagi adumak minister risfal tawraga lakli hari Ngarangi thoram aduda mari lenana NEET amadi JEE exam da mai paklaba mahiroi kunmathoi amadi school asigi student award oina mahiroi taruk tasu certificate amadi selgi mana piduna ikai khunaba utkhi Power Pipe singna irang loshindrabanina miyamga loinana loshinaba thabak haurasi haina phongdorakli State amadi center da sakti paidiba BJP lengakna chahi ama makhai sujilaklaba kuki singi irang loshinba ngamdrabanina miyamga loinana irang asi loshinaba thabak haurasi miyamna mateng pangbiyu haina Lok Sabha gi MP Bimol Akoijamna phongdokhrei
Wangu Popular Club na sinduna Wangu Ahalok le Relief Camp ta leba inmen singi phibam yengsinbaga mari lenana wafam asi phongdokhibani. Sugunu Kendra gi MLA ke Ranjit yauna chatkhiba khongchat aduda bimol hai. Power pairiba BJP lengangna irang ase loshinba ngamdrabanina foreign country gi embassy sing MP sing achoba company sing unaduna irang ase loshinaba mahaki maikedi taksinba hokre. Tongan ba lebak singi Ministry of Consultative Committee gi member ama oina mahakna mapan gi lebak singda makhong paiduna haijarabasu haijagani. Asoi aran kaya yaukhrabasu Awanba Manipur ama purakna bahonabada Congress Party na achoba thodang launa bahonagani. Karigumba Congress na mahakna haiba tabi drabadi Congress na makata na yauroi. Sel yaudana miyamna mahakbu MP ama oina thagat pirakpagi laman singba oina Awanba Manipur Chakhotpa Manipur ama purakna bahonabata miyamna mateng pangbiyu. Irang asina awaba mayok na riba relief camp singda tonganba committee ama semduna field work chatpa hore. Immense na thingnariba kudong chadaba kaya sing adugi paikhatpa yaba policy program Manipur lengak amadi center lengak ta putoktuna thabakta onthoknaba haijagani. Karigumba lengak asina tarak trabadi mapangi lebak singi mari leinaba singda haijagani haina phongdokhi. Khongsat aduda saruk yakiba MLA ke Ranjina hai. Hauzik paliba BJP ke lengak asina Manipur gi miyam kanba ngamloi haibasi mahakna lan asi hek haurakpadagi assembly da amadi tharom kaya da phongdokhrabani. Me ahomdagi haukibat lan asigi matangda kuki ga maite ga tainaba mafam singda angamba hatnabagi matam aduda paliba lengak asina kuki amadi maite kanaraba thorang amata paikhatkide. State amadi central forcing niyam chumna sizinaduna miyamgi punsi kanba ngamkhide. Me konipanda Wangu Shugunu amadi tangzengi mafam singda kuki amadi maite anigi akanba lan chathaba matam aduda miyoi kunmangagi punsi kankhiba adu aihakni haina MLA Ranjitna phongdokladuna Kendra gi MLA Minister singna masa masagi Kendra gi miyam adugi punsi kannanaba hotnarabadi thokliba irang asi makhatana sangtharamdabasu yai. Lam inch ama kaheloi haina wazaw ngangliba Chief Minister Nongthombam Birena kukiga tainariba sugunuda aina tawriba asigumna kari thabak tawkhibage haina thorom aduda phongdokhi. Plastic ki potlam sing recycle tawtuna environment kanmada mateng panglasi haina phongdorakli. Eco Network Hairokna climate change ki issue ase khara hena lumna lauraga leptana environment kannaba changchilapaki khongjang ama oina ngarangsu mangarak shuba oina plastic ki potlam sing recycle tawnaba tentha merong bandalaiba Asok Traders sa khuchinabagi adugam Asok Traders nasu masigidamak mamal piraga leibibani haina Eco Network Hairoki President Senthangamba Laishamna thadorokpa cherol amana hairi. Gerald asina makhatari badi aikoi miyobena ngaihaki nunganaba akomba thiraga sizinariba polam sing asina ziba panba sing na hingliba malem asida amuk nongma gi chetheng piraktuna hingba ngamhalaktanaba maram oirakli. Chawkhalakpagi matung ina umang wamang kaya kokthokpa pat turel kaya phumjinduna semgat sagalakpa asina environment ta yamna chawna akaiba pirakli. Masi akhoi puna khaminnaraga aikhoina hingnabagi amata ngairaba malem asi masafana thambagi tangai fadaba adu lakpadagi ngasidi mahausagi khal kaihendana ngaktuna thamnaba makhal makha kayagi thabak sing paikhanari. Masigi manung chana Eco Network hairoknasu hairok wangjing river rejuvenation campaign chathaduna lagli. Campaign asida plastic bottle na chingba potlam sing ningthina khandoktuna mafam chana peshinduna thamlaga kg masing laklaga Asok Traders ta mamal piduna onabani hari. Mari lenaba minister singna yengsinbiyu haina phongdorakli. Pradhan Mantri Gram Sarak Yojana PMGSY gi makhada khungangi manung hanjina leba mafam singi lambi thong phangar hanaba paikhatliba thabak ministry na piriba matam helaba phawbada mapung phana loshin dabada natana quality control tawdriba asi mari lenaba RD and PR minister na miyeng changbiyu haina Borayangbi Youth Progressive Alliance BYPA na appeal tawrakli. Bharat Sarkar gi Ministry of Rural Development ke senthang makhada kumbi kendra gi manung chana leiba Borayang big thongkhongdagi Manipur River mapan chatpa lambi gi charen phawagi kilometer mari rom sangba lambi paring asi loishinna leriba asigi matangda ngarang Borayang bi Youth Progressive Alliance ki President MD Rafizuddin Nahai Ministry na piba matam loi khraba matung maintenance ki matam asi fawada contractor na black topping tawriba asesu matat oina mawong maril tana thabak subidre maram aduna mari leinaba singna mi yeng changbiyu haiki.
Terrorism thengnanaba athubada National Counter Terrorism Policy haudoklagani haina Amit Shahna phongdokre. Karamba matamda karamba mafamda terrorist attack amadi conspiracy gi thawong chatharakadagai haba tambang ngamdaba phibam amada hozik leiri haina Union Home Minister Amit Shahna phongdokhibaga loinana terrorism thengnanaba security agency singna punna afava technology sizinaduna punna thengnaminaba mathoktai. Terrorism thengnanaba athubada National Counter Terrorism Policy haudoklagani haikre. National Investigation Agency NIA na sinuna laibak asigi state kunmathoi gi DGP singi oiba numit nini pangthokadaba anti-terror conference lising ani kunmari ama ngarang New Delhi da Union Home Minister Amit Shahna haudokladuna Amit Shahna hai karamba mafam matamda terrorist ke attack amadi lautunabagi thawongshing chatharakani haiba tamba ngamdaba phibamda huzik leire. Maram asina terrorism thengnanaba security agency sing puna khutsamnana matamga chunaba khutlai singal loinana thengnaminaba darkar oi. Asigumba terrorism ge thawong sing aikhoina chapchana mayoknage hariba asnaha oiriba amadi nakha thaba officer singda khwaidigi noba technology khutlai sing senabaga loinana makhoibu ningthina train tawba mathok tai haina conference aduda saruk yakiba DGP singda maakna pawta piraduna athuba matamda training pibagi thabak lokhatnaba su khanghanki. Lenga ki thabak lobaga mari lenana semkhiba chatna kanglon semdok senjin tawba yaroi haina Supreme Court na phongdokre. Supreme Court na ngarang lorakpa yamna maru oiba judgment amada lenga ki thabak lobaga mari lenana semkhiba chatna kanglon adu thabak loringai manungda semdok senjin tawba ya amadi hongdokpa yaroi haikre. Hariba Supreme Court ki wayal asi India gi Chief Justice D.Y. Chandrachud na luchingiba judge mangagi panel na happy khiba wayal ni. Wayal adugi matung ena akhanaba Ayiba ama mari leinaba singna pidriba fawba lenga ki thabak tawbagi process marakta hongdok hongjin amadi semdok senjin tawba yaroi hari. Lenga na thabak loba matamda niyom chumna amadi constitution gi article 14 ngak na lawgadabani hari. Paugi marak thatna loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu. Aroibada maru oiba pau amuka hanna pizari. Cotu bu aina yadaba lupni haina Laothoknaba liangmai naga council lebak asigi president Pisinkhre. Kuki singna mai thadolamba thong semjinaba yengsinkre. Sel gi demanda school gi headmaster purambadagi mahairosingna khongjeng chensinkre. Matang asida ayuki pau piba lojare loyalam E-PAO tabiriba khudimagpu amuka hanna khurumjari.